Leichal Radio Lab Channel gi listener khudingmakpu Sonam Chanu na taram nokchari. Ngasigi wari asigi mamingna ANGAOBISE LOINABINI. Aduga wari asibu ibirakpana Langanar Thiyam. Adudi mayam punna wari asimu taminarasi. Sidri phawba laiminagadaba aigini haiba misak asi aikoina pakhang lesa oiringai matamdagi hauna khannaduna loinai. Thamoi thamoi yadaduna amana amabu yamna nungsinai. Awana kayada mayokminai saruk yaminai. Adubu miyoibani oiningba khaningba wakal khanba ngamba ngaktani. Ai amana phai haiduna mi khuding phau haibadi nati. Thamoi ani yanaduna lakhibani adubu ahongba haibaduna ngasidi thaubadu yamna hongle. Thadoi mapuroibana ahongba kaya ama utpasi thamoida puba ngamdaba makhainai. Nongju nungsa khaidana thabak khuding mana ngamnaba hotnajai. Manem ibema induga loinana ngausinaraba thaubabu wakal tanaba yamna hotnai. Adubu ngamde. Miyoiba haibasina chapyungna lepkhrabadi ising nungsit kaisu changde haibaduni. Indu machanupagi matau aduda mamau asi yamna ware haiba masu khangi. Aduna mamaubu yengna tapna hairai. Saksang aduda punna chak thongminabagi tanja asibu lauduna. Bema Ima khangi imau yamna ware haiba. Nangna waba ima yengba ngamde. Adubune phatte haidunasu mahak ase nangidi na puroibani. Nangna wakhal tahandana kana laktuna wakhal tahanba ngamgani. Aduna nang pukning sonthaba yade. Nangidamak aisu sauthokna leiribasini bema. Hanadine asumna tawramba nate. Kanana kari haijanbiduna loire pumloi. Loire aigi isa ase mahausagi aigi isa to oidre. Manemgi wadu taraga thadoi mabukning yamna nungsi. Chummi mahaki mapuroibasi asumna tawramba nate. Hanadi yamna phaba misak ama oirambani adubu hausikti wahai ama phawba haiba yadri mangonda. Thadoi manemda nungshiba mityeng ama yengduna tapna khummi. Hoi ima ai pumna makhangi. Khangbadunabu ai amana fana ware haidunasu ai yum asidagi chatke haiba wakhal adumadi khanba laite. Ai mabu amadi imabu thadokduna kaidaunungda mafam amatada chatloye ima. Amaromda ahal oiraglaba aise isugi kumhai yengningi adubu hausi khangaudana oiragliba aigi nongma nongmagi kaitharaklaba yum masigi khallaga ai amaromda yamna penthokle. Nakhoi anigini haiduna namitana cha udribase asuk warabasida angang macha ama leiramu kaino nangna oigadoriba phibam masibo. Ima khanjilubada wakhal thokte ibema. Thadoi manemna hainingliba wasi lausinba ngammi aduna noktuna khommi. Hoima aise phare haina khalle. Adubu aina yamna ngakpadi longduna leminaba phawba kuidringai sahi ama phadringai sida mana asumna khangon onkibase ayamna pende. Kanagumba mana mangonde insinba yaudana tawribani ima. Mi amana mangonde insinba oirabasu ibema. Mahak ase miyoibani kok ama pali wakhal munna khanba yai. Madu tawdene. Adudi thawaina tawriba natro. Kanade kanaroidaba mido onsinduna wangangba kanade ko ibema. Adugi sarukne se chak ising loisilaga ima isa thabak suba chatnaba tawsi. Minai macha sigi mabuk thaknaba. Isani kaina aina nungsibo ai haidoba leite asuk phattaba macha sibo. Penmandabana mama indudu asumna wa khara ngangduna chatkhirammi. Wa adubu tahoduna tumin ungduna lehawi thadoidi. Punsi haibasi ngasi loini hayeng loini haiba ngamba tamba ngamba nate. Adubu asa amagi manglanda hingduna lakpani tapna tapna mami samle thadoigi punsidi. Ningsing la ei haukhiba punsi wari khara. Mama masa khangaude. Magini haina wakhal tarakpa mikupta mama tona ma leirammi. Adubu mabu luna chana tawde amadi mama tongi lamchat asi nupi amana chatkadabadu nate. Laikai mina phajaba wai amata haide adubu ikaiba khangdraba mahakti kanabusu mawalaude. Ngangningba makhai ngango haina leirammi yumbalon kaiba khak oirabasu mina khara ngangnaraga tok tawbadusu oiramde. Ka hena nungsidraba sigi maramna nattaba lichat amadi nupa naha kayaga loinaba mau amadi mahak asi mamani haiba kawi.
ꯂꯩꯀꯥꯏꯒꯤ ꯄꯣꯠꯐꯝꯗ ꯄꯣꯠ ꯂꯩꯕ ꯆꯠꯄꯅꯤ ꯄꯣꯠ ꯌꯣꯜꯂꯤꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯗꯣꯏꯗ ꯌꯦꯡꯉꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯊꯥꯗꯣꯏ ꯅꯪꯗꯤ ꯅꯃꯥ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯩꯗ ꯏꯪ ꯇꯞꯄꯤ ꯏꯆꯥꯗꯤ ꯑꯗꯣ ꯅꯪ ꯏꯅꯦꯗ ꯂꯥꯟꯅ ꯂꯧꯒꯅꯨ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯌꯦꯡꯉꯣꯏ ꯅꯃꯥ ꯑꯁꯦ ꯅꯪꯅ ꯄꯤꯛꯂꯤꯉꯩꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯦ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯅꯃꯥꯗ ꯆꯩꯌꯨ ꯃꯥꯅ ꯇꯧꯔꯤꯁꯤ ꯌꯥꯝ ꯐꯖꯗꯦꯀꯣ ꯍꯌꯦꯡ ꯇꯨꯡꯗ ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯂꯧꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯀꯦꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯆꯠꯄ ꯃꯇꯝꯂ ꯍꯥꯏꯕꯅꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯁꯤꯕꯨ ꯇꯥꯗꯨꯅꯇ ꯂꯥꯛꯄ ꯊꯥꯗꯣꯏꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯔꯝꯗ ꯐꯖꯕ ꯋꯥꯗꯤ ꯑꯃꯠꯇ ꯇꯥꯕ ꯐꯪꯗꯦ ꯊꯥꯗꯣꯏ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯃꯤ ꯏꯅꯦ ꯍꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯕꯗꯨꯅꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯕꯗ ꯃꯥꯅ ꯂꯧꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗ ꯂꯧꯒꯗꯕ ꯅꯠꯇꯦ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯑꯩ ꯇꯁꯦꯡꯅ ꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯁꯦ ꯌꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯂꯩꯇꯦ ꯃꯤꯒꯤ ꯐꯖꯕ ꯏꯃꯥꯗ ꯏꯃꯥ ꯀꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯏꯅꯦ ꯉꯥꯡꯗꯅ ꯊꯥꯗꯣꯏꯗꯨꯁꯨ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯏꯅꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯍꯧꯏ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯗ ꯑꯁꯨꯛ ꯐꯖꯕꯁꯤꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤ ꯏꯁꯣꯔ ꯃꯥꯁꯤꯁꯨ ꯑꯉꯥꯎꯕꯅꯤ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕꯁꯤ ꯎꯅ ꯎꯁꯤꯟꯅꯗ꯭ꯔꯤ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯦ ꯊꯥꯗꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯃꯃꯥ ꯑꯗꯨ ꯍꯥꯏꯒꯨꯝꯗꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯀꯦꯅ ꯅꯧꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯃꯃꯥꯗ ꯍꯪꯉꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯏꯃꯥꯇꯣꯟ ꯀꯩ ꯊꯕꯛ ꯂꯩꯕꯒꯤꯅꯣ ꯏꯃꯥꯇꯣꯟꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯆꯥꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯀꯨꯁꯨꯝ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯁꯨꯝꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯉꯛꯄꯁꯤꯕꯨ ꯇꯥꯔꯒ ꯇꯤꯡ ꯂꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯌꯦꯡꯂꯝꯕꯗꯨ ꯅꯥꯊꯩꯗꯨꯅ ꯃꯆꯥ ꯅꯤꯡꯉꯣꯜꯗ ꯁꯥꯎꯔꯞ ꯇꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤ ꯑꯣ ꯆꯥꯎꯔꯛꯂꯕꯅꯤꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯇꯨꯅ ꯋꯥꯍꯪꯒ ꯍꯪꯕ ꯍꯧꯔꯕꯅꯤꯅꯦ ꯍꯥ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯃꯥ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯂꯤꯕ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯨ ꯂꯩꯀꯥꯏ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯇꯥꯔꯨꯅꯨ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯏꯃꯥꯗ ꯌꯦꯡꯁꯤꯟꯕ ꯃꯈꯣꯏꯅ ꯅꯪꯒꯤꯗꯃꯛ ꯍꯌꯦꯡ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯃꯇꯦꯡ ꯇꯧꯕꯤꯔꯣꯏꯅꯦ ꯃꯤꯅ ꯏꯟꯁꯤꯟꯕ ꯋꯥ ꯌꯥꯝꯅ ꯂꯧꯒꯅꯨꯀꯣ ꯁꯤꯁꯤ ꯅꯃꯥ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯁꯦꯜ तानबा ꯃꯁꯤꯗꯩ ꯐꯪꯉꯛꯄ ꯁꯦꯜ ꯑꯁꯤꯅ ꯅꯪꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯃꯥꯒꯤ ꯈꯨꯝꯂꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯊꯃꯣꯏ ꯑꯗꯨꯗ ꯍꯦꯟꯅ ꯋꯥꯕ ꯑꯣꯏꯅ ꯊꯣꯛꯂꯤ ꯍꯥꯟꯅꯗꯩ ꯍꯧꯅ ꯈꯪꯗꯨꯅ ꯂꯩꯔꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯐꯅ ꯍꯥꯏꯔꯒꯁꯨ ꯃꯃꯥ ꯑꯁꯤꯅ ꯌꯥꯒꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯇꯧꯗꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯤ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗ ꯌꯦꯡꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯁꯦꯜ ꯇꯥꯜꯂꯤꯕꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯥꯟꯕ ꯑꯣꯏꯔꯒꯗꯤ ꯐꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯇ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯀꯌꯥ ꯑꯃ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯂꯩꯇꯦ ꯀꯥꯏꯅꯊꯪꯗ ꯃꯥꯒꯤ ꯊꯣꯛꯄ ꯂꯩ ꯍꯩꯅꯈꯤꯕ ꯍꯥꯏꯕꯁꯤ ꯁꯠ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯎꯅꯗꯨꯅ ꯂꯩ ꯃꯃꯥ ꯑꯣꯏꯕꯤ ꯃꯔꯝꯆꯠ ꯐꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯁꯤꯅ ꯎꯁꯤꯠꯈꯤꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯣꯡꯃꯇꯁꯨ ꯍꯥꯏꯗꯕꯅꯤ ꯊꯧꯕ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯅꯍꯥꯟꯒꯩꯒ ꯌꯥꯝ ꯃꯥꯟꯅꯗꯦ ꯅꯪꯕꯨ ꯌꯨꯝꯗ ꯈꯟꯅ ꯆꯩꯅꯕꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯈꯟꯅꯕ ꯆꯩꯅꯕ ꯌꯥꯎꯗꯦꯗ ꯑꯗꯨ ꯇꯥ ꯊꯧꯕ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯂꯨꯅ ꯇꯧꯕꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯧꯕꯤꯌꯨꯀꯣ ꯑꯩꯗꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯂꯨꯍꯣꯡꯉꯔꯣꯏ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯍꯥꯏꯅ ꯂꯩꯖꯕ ꯃꯤꯁꯛꯅꯤ ꯄꯨ ꯄꯥꯡ ꯁꯨꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯏꯐꯝꯗ ꯊꯥꯖꯕ ꯑꯃ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯒꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯕꯅꯤ ꯊꯧꯕ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯑꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯁꯨꯝꯅꯇꯒꯤ ꯃꯃꯥꯇꯣꯟꯅ ꯌꯣꯛꯄꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯂꯩꯕꯅꯤ ꯊꯧꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯇꯥꯔꯒ ꯃꯥꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤꯕꯣ ꯊꯥꯗꯣꯏ ꯑꯩꯁꯨ ꯏꯇꯣꯝꯇꯅꯤ ꯂꯥꯏꯔꯕ ꯌꯨꯝ ꯑꯗꯨꯗ ꯏꯃꯥ ꯏꯆꯥ ꯈꯛ ꯇꯔꯛ ꯂꯩꯕꯅꯤ ꯑꯩꯁꯨ ꯁꯦꯜ ꯄꯥꯏꯕ ꯃꯆꯥ ꯅꯠꯇꯦ ꯅꯪꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯕ ꯉꯝꯃꯣꯏ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯥꯟꯅꯩ ꯑꯗꯨꯅ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕ ꯅꯪꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯑꯩ ꯄꯥꯝꯗꯦ ꯊꯥꯗꯣꯏꯗꯨ ꯁꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯐꯖꯕ ꯋꯥꯍꯩ ꯀꯌꯥ ꯇꯥꯔꯒ ꯃꯥꯒꯤ ꯄꯦꯟꯖꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯤꯃꯥꯡꯗ ꯂꯨꯍꯣꯡꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯈꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯗꯨ ꯅꯤꯡꯁꯤꯡꯕꯗ ꯃꯤꯠꯀꯤ ꯄꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯐꯪꯗꯦ
Khazai thakta pi adu sintharakuna leiramle thadoi. Mapi adu taithokcha chak adubu loisinaba thorang tawi. Somdana hanagi punsi aduga yengnarabadi yamna hongle, yamna ole thawbadu. Thabak subana lining oibani piklingaidagi hauna yumgi mateng tawrakpa mahakni. Adubu hausikti loire. Thabak amasuni khangdre leikaigi yurem thakningba thabak suningdaba matu macha nungsiba khangdaba kaya amaga loinaduna yu ngauduna leibana magi mathau ama oirammi. Haina chak ising adu machagani haibasu khangdaba makai khulgi leipung makhong aduna phamduna wathi wachoi kaya ama ngangduna lei. Thauba chumaran thidana magi thokpa wa kaya ama ngangba sakpa tawri. Aise sumna tawramba mi nate. Adubu maha ulakigumvi mama oktavina pokpa macha ama laurudana aise hojikti lemna mangi. Mana aise hatok tawri. Ai yu thakpa mi nate. Adubu hojikti yuda ngawba haibadu oiredana. Mana aingwanda achauba minamba tawramba. Asengba wa hairamdaba. Adugini aina mabu warauba. Aisi hamna fattaba miro haiba. Magumvi amana aingwanda wa lotliba. Mina taraga kai khangani haiba makhandana magi thokpa manganglibani adubu mani apangwa misak ama oiribasi lakpa madi thawbana sumna hairakpasida mabuning aduda yamna nungaiba kalakpenba ma oiribani lakpa mana thawba mabu asumna oihanbada achauba thodang ama lauribani maramdi mahangna thawbagi loinabi oiribi thadoibu yamna pamjaba misak amani lakpa adu thawbagi pukning wakhal adu hena soithoknaba haiduna asumna makha taraklammi adune nangna khara pangi haiduna mana nangonda namlai hekta leibani ta nangna nabuk famanbana mina nangbu laina sanabani matam aduda makhoigi mama aduna leitabagi nama thongduna machanupi amakhak yawbisibo nakhoida inthorakpa nufa mayumni ngamnaba tawrasanu adana Mado wakal kaloita. Thawbadu ungduna lei wakal yamna munna su khalli. Lakpagi semjin chajinba wahai khuding nisagi mayai na hosik mahak thajai. Thawba matomta sauningba ma phawi mina mabu yamna laina sanai haiduna. Adudani taw lakpa. Aina hoji mabu inthoktuna. Yumgi teksa khuding mangonda thangatuna mabu awaba piriba. Aina nungaina leiriba. Waba yaba waraga Yumda leiba ngamoi haiduna chatkibasini aina pamiba ai oktavi nataba nupi ama thiduna ingna chikna leiba pami ta wa adubu tabada mi phatta oiriba lakpadi haraubana muktaiba mabungning aduda mahangna khanbasu thadoi aduna yumadagi chatkhiba halakpi mingthol phangduna mana mu irang tawduna sel khara mama tonda piduna mana mu lawbasini Lakpado amuksu makha tarai asumna mataw thawbada yengduna aigi wadi taw mina nangbu thina ngangna handuna leidui saru nupi do mangaksam paiduna tanthokhiba sinine masina nangi anauba mapu ama pokpaga chamanaba haibadu oidoribani ko asumna yum kainaba wa kaya ama mingonda haijinduna makoi mikup asigi oina kainarami Mina khara ahenba wa haichinbaduna maram oiduna thawbadu hena sauna lakle hiptuna leirambi thadoidu mapuroiba halakpagi makhol tabada mangolumda thorai thawba mangoladуда ngamboi ngamdaboi tawna hairang leptuna leirammi thadoibu ubada thawba mamit sukna ngauri tawna hairai oi ikai khangdabi nang lakpadagi aise mangledana nang kayam kuina aigi yum asida leigi haibano ha Aise, nanga leibadagi mangba haibadu oire. Nang yumsi thadoktuna chakro chalo. Nasak adu ai yeningdrene. Ai wai sangnamta lehoge. Mapuroi bana sumna chai thanglakpada mabukning khangnung nungsi. Adubu yu ngawbani haina khanduna tamna sumna khummi. Ta thoba, nangna ngangidubu kaino. Aidi ngasi phawba nangi nanakta leirakpada akanba wahai ama phawba ngangdi. Aduga yum asigi yai phanaba tawduna lakpa ihakni. Aduga kaigino nangna ibu yum asidagi chatkro hairibasibo Khanghaude nahum maduga panana achauba khupak aduna nupi mangonda tharakpa Saina aduna ngauduna mamit usinduna lei thauba ngauba magum afafatta khandana nupi edu churi tapham aduda mangak sampaiduna inthurami
Nangumvi oktavigi machana aingon sinduna nachin khumba yabro ha nangdi namatoni manakta chatuna sel tanduna leyo aduna nangi chapchaba lamchatni haiba ai khangi nangna aingonda tawsinaba lawnam waina aibu sumbani nungsiba mayeng tare chakro ai nufi mathiduna yumsida nungaini leyoge tumina wa mayam ama tarambani adubu mamatona duga mahakna sangdamnarakpadudadi mahaksa saungningi aduna leimaidudagi tapna hugatuna sauna ngasidi mapuroi sinduna machin khumi nupa nangna aibu nangi loinabi ama oina thina chaiba ai kaisu khande adubu nangna aibu oktabi haibadudi ai yaningde ngasi phauba isana isagi ijat ngakna kana amata nonjadana ngamnaba leirakpa misak amane aduga aibu lamchan haide sel tanbi oina ubadudi ai yamna warawe nupa matung panaw adumna ingoda haibigadu magi nupina sumna machin khumakpasidadi apapata khandana ingol sambal oinaba thamliba wakok ama lauduna nupi adubu ngammi haiduna mafam marang khangdana kanba horami adubu isorgi nongdamdai makhoibu khambinaba misaksu leite aduna panpham chadana lukhamda koki yamna maru oiriba mafam aduda yaikhre wakhal mangna ina pungangang na taduna leire mataw aduda thauba khongpham halli matang aduda manem indu lakli oiramliba mataw aduda mamaubu kauduna chensilai thadoi kainu nangna tawrisibo loiredana tawribasidia wahai asiga loinana leimai adudagi mamaubu phaibak thakta mon khanganduna thammi aduga masanomduna haudoi se mit pango imala e nangna tawrisibo karino thadoi tabro ibema imana kaurisi tabro bema adubu khumakidre thadoi indu machanupada mamit phaina sauna yengi mamau adu tapna muk thamduna sauna machagi manakta lai khupangna onduna machanupagi mamai aduda khupakna thai aduga penda baihenman bana makhol adu nikpa makhe sumna haidai kainu nangna tawrise ha nangbu ngawra bro nangbu sauna bana ma aina yoklakpasibu asigumba thawong asi tawnabra he nangbu aigi ichanupa thawbani ko nongmata akanba wahai amata haidaba ichaduro ha hai waraktaba chatkro nangoina chatpikro mine insinba walauba nangdi chatkro ai imawasiga leyorage chatkro chalo asi haina mamadu hikna kapi mamagi matauda wahai ama haida tumina lei asum tauna amaiba kauduna thadoibu kupna layengi mahausa kaubi imagi khongchatna lepa lektuna chatkibana hojikti tha khara hokre adubu tambangamdaba miyoiba ikoini oire hojikti khangaudana thadoi adu angaubi haibadu miyoibadi soktringai oidringai phatte tawgano haibasi laude tasengna awaba mathengnaraba tungda hairakpa ngangbadu khaktani tariba chaina phanglabagi tungda wakhal tarakpani thawbado magi nupina angaubi oiduna leibada mahak wakhal tarakle nisa thadokpa hore mama oibi induna mabu kupna senei wakhal tarakna bahaina wahi kaya ama haina thabak satlamdaiduda machana chaksabadubu yengna hairi mama oiribi duna tapna bungo nangna tawribasi phatte aduna nangi punsi wagani nangna ngawhallaba migi machanupise nangidi loinabini angaubise loinabini nangidi aduna nangna phanaba layengba tabani ibungo hana oirabasu hojikti nanglam henba yadre phanaba hotnauko nangi nupi asibo asunbi nama aina yumgi thabak macha masu khara tawba natana karibu hena atopa tawba ngamgani thauba mamagi wahai aduna yadahu kyaina thangalamba chaksa khomadu tapna thamkhre mamada nungshina yengi tanikpa khonjelda sumna khumi ima aisi amna phattaba mi haibado oiramle ai amana afaba thabak tawramlaba mina aingonde insinma wa taramdraba aigi punsi aigi yumna machoi tana samba yadana kaitharaklibase thoklamloidabani aisi amna phattaba misak amane ima aigi loinabi aigi angaubise mapuroiba aina phanaba layengani ima aina chatoklabasu imana namaunupi sibo cheksinna senaramo ai hotnage ima nungaire isagi watabada nama ai pele imaugidi aina cheksinna senagani nang wagano nang yu nung thakpa mi khatna chainaba yade ko nang wakhal taradoni ko imagi bungo
Mamagi wa adubu taraga chak ising adusu charami. Chak ising chaba loiraga thabak chatnaba haina thorakle. Mangol machi aduda masamana ipapha tarang malang amada lairibi magi angaubi loinabi adubu munna yengi. Aduga tamna tapna changsinduna nungsina hairi. Thadoi, ai salukhigeko. Nang thuna pharoba. Ai nangi natausi yengba ngamte. Iman haiba iluko. Nang lamhenba yade. Aina chatuise nangini. Nang bula yengnaba ai chatuini. Wa adu taribra tadrabra khangde. Thadoi adu fat nupa mangonda yengi aduga angaubigi khunuknuktuna hairai. He nupa nang kanano? Ha? Kaygino nang ningonda munna yengido? Nangido ay pamira? Ha? Is masak asiga munna yengbada nupida iranga tawradana nang namaiduda thagya? Ha? Aise khangabra? Aise nupa lairabani yengbirakanu. Asi hairaga ikaibagi mawongda amuksu tawi aduga kuba khoduna hahayo aina phagi tawraga aidi isa laidore akhoi nupana aibu yamna lungna tawbi adu nupa aigi nupa do phattaba mi punkibadai leikhidre nang aigi nupa oiragera yabra ha nangdi mapasu oiduini haiba thauba kaptaba ngamdri magi mataw aduda aduna hena manang nakna changsinduna magi loinabidugi masam haiphet semi adubu khangaudi thadoina mabu inthurami aduga thadoi kapnga ngangi changsilakano aise nupa leire mama oidore hairaga nang naigi haksang sokpa yabro nang lekai tanaba laura nupi bu kaisi leitana nang khanba yabro ha ho lekai asa khangdaba nupa amana aigi yumda aibu khogoina dore aibu mukta kallo Mamauna lang khongbaduda pakhatna mamadu imungdagi thorai. Adubu machanu paleptuna lerambasida tumin lerami. Thadoi adu indugi tunglomda changsinduna loli. Bungo, saluni nangbu matam sithengi. Nangbu kayam kuina sumna leiba yaduino. Mina nangbu lakte haiduna soidana hainaram lagani. Thabak subadane, lingjel manadaba sinungai paunade. Salu. Ima cheksina sinaramage. Amuktang yenglamduna thawbadu thabak sufamlomda chatki. Thadoi ngaure haibagi pawawa lauri aduna leikai da mauna kharo ansinaduna asumna ngangnei. Nati noibu tarabra haibanida. Thadoi haibi masak phajabido. Idomcha indugi mamong nupido ngauri ye. As aidi pawdu tabada nungaitabana muktaiba. Haima, kamai tawriba. Aidi tadena. Liro warido ingonda noibo. Yam nungai haiba noigi warise. Lekai wari sanaba makoi masel onsinaduna migi imungi wari adubu yamna luba wari amagum sanaduna leirami. Somdana mukam dauri lakpado mana khalluba khuding thonglamdai mikupta pumnamak lemna kairi hana ninglamba pumnamak kairi. Aina nongmatang oirabasu aigi uinabana makoigi imungduda salan sanbani. Aduga husingna angaubi oigri. Pamdi pamugri onthokna. Fadi fazavani he madugi thadoi haibido. Mamanaba magumba manamu hairai. Itaw, angaubidusu nupini. Hanagi thadoi aduma oiribani. Nangna pamidu hena nungaidunine. Angaubini lambi lamang thorakpada phaba yai. Kaino wakhal yaugidre oiba phoini. Chumini taw nang harido. Atuba matamda aikhoi angaubidubu fanabo nasi. Aduga aikhoi kharasi ha. Asi aina nupa makoi kharadu hainadaba khunong noklammi wawa launa. Makoina ngangnaduna leiramba wari adu nakalamada lakpa thawbana tari. Apangba si mahakni oiramriba ningsinglai hainaba leibadu u akangba sing oinai mi apangba lalonai haibadu. Thawba mathongna yamna leina lakpagi manakta changsinduna hairai. Itaw, nang nosik haibadu karino? Amuktang gairo, ay mayik singna tahodre. Thawbagi wa adubu tarabada tasingna lakpa swai lawi. Ngaihak aduda kay kumduino kumpham khangdana lay thawbana muka hanglai. Hayo itaw, kay haibano nang haibado. Nang na aigi imong asi kainaba tawbani haiba. Aina nangbu itawni kanana ti haiduna nafamda aina utkiba minungsi thamkiba thajaba khuding nang na loina kahelaba itaw. Soikre lankre haibagi mahut lakpadu mama ngaire haibagum thongna leina. Nangonda aina singu maru oise haikiba leitina. Nangdi kanana aigi pamjaba nupi do nangi loinabi oina laro haibage. Apamba haibasi pambani.
ꯑꯗꯨꯒꯤ ꯑꯗꯨ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯁꯛꯌꯦꯟꯕꯤꯗꯨ ꯑꯉꯥꯎꯕꯤ ꯑꯣꯏꯔꯦꯗꯅ ꯋꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯧꯕꯗꯨ ꯂꯥꯛꯄꯕꯨ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯂꯣꯏꯅ ꯐꯨꯅꯔꯛꯂꯝꯃꯤ ꯈꯟꯅ ꯆꯩꯅ ꯌꯥꯎꯔꯛꯄꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯍꯜ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯈꯨꯜꯒꯤ ꯃꯩꯔꯥ ꯁꯪꯂꯣꯝꯗ ꯋꯥꯔꯛ ꯋꯥꯇꯦꯝꯅꯕ ꯇꯧꯏ ꯌꯨꯝꯗ ꯂꯩꯍꯧꯕ ꯃꯃꯥ ꯏꯟꯗꯨ ꯃꯆꯥ ꯑꯗꯨꯅ ꯃꯤ ꯈꯠꯅꯩ ꯇꯥꯕꯗ ꯃꯃꯧ ꯑꯉꯥꯎꯕꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯊꯅꯝꯗꯨꯅ ꯆꯠꯄꯁꯨ ꯉꯝꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯁꯨ ꯆꯠꯅꯤꯡ ꯇꯧꯐꯝ ꯑꯃ ꯈꯪꯗꯅ ꯂꯩ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯑꯉꯥꯎꯕꯤ ꯊꯥꯗꯣꯏꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ ꯏꯟꯗꯨ ꯃꯥꯒꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯒꯨꯝ ꯃꯇꯥꯡ ꯑꯁꯤꯗ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯨꯝ ꯇꯧꯏ ꯃꯃꯧ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣꯅꯦꯍꯦ ꯏꯃꯥꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯃꯧꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦꯅꯦꯍꯦ ꯅꯪꯕꯨ ꯑꯩꯈꯣꯏꯁꯦ ꯃꯁꯛ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯦ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯅꯪ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤꯌꯦ ꯕꯦꯝꯃ ꯁꯦ ꯏꯃꯥꯗ ꯌꯦꯡꯉꯣ ꯊꯥꯗꯣꯏ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯏꯟꯗꯨꯗ ꯌꯦꯡꯉꯤ ꯆꯠꯂꯣ ꯑꯥꯗ ꯅꯨꯄꯥ ꯁꯤꯔꯕꯣ ꯅꯪꯅ ꯀꯞꯄꯤꯕꯣ ꯑꯥꯗ ꯆꯠꯂꯣ ꯑꯥꯗ ꯀꯞꯄꯁꯨ ꯆꯠꯂꯣ ꯃꯤ ꯑꯉꯥꯡ ꯇꯨꯝꯃꯤꯌꯦ ꯂꯥꯡꯒꯅꯣ ꯍꯧꯒꯠꯂꯛꯀꯅꯤꯕ ꯀꯩ ꯍꯟꯅꯨꯕꯤꯅꯣ ꯅꯪꯕꯣ ꯄꯪꯀꯞꯇ ꯀꯞꯄꯤꯕ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯀꯞꯀꯅꯣ ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥ ꯀꯨꯁꯨꯝ ꯑꯗꯨ ꯌꯥꯝꯅ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯂꯥꯛꯏ ꯃꯆꯥꯒꯤ ꯄꯥꯎ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯥꯔꯕꯅꯤ ꯏꯟꯗꯨ ꯀꯨꯁꯨꯝ ꯂꯥꯛꯄꯗ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯏ ꯏꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯩꯁꯨꯝꯇ ꯍꯦꯛ ꯈꯜꯂꯨꯅꯨ ꯃꯃꯥ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯨꯕꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯁꯤꯕꯨ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤ ꯑꯩ ꯑꯃꯅ ꯏꯆꯥꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯂꯕ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯣꯏꯔꯤꯕ ꯀꯌꯥꯁꯦ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯑꯇꯩ ꯂꯥꯏꯔꯤ ꯑꯩ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯃꯥꯗꯣ ꯃꯤ ꯈꯠꯅꯩ ꯍꯥꯏ ꯅꯪ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯄ꯭ꯔꯞ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯟꯗꯨ ꯇꯍꯥ ꯇꯍꯥ ꯆꯠꯈꯤ ꯀꯨꯁꯨꯝ ꯑꯗꯨ ꯇꯞꯅ ꯍꯥꯏꯍꯧꯏ ꯏꯃꯨꯡ ꯑꯁꯦ ꯍꯥꯟꯅꯒꯨꯝ ꯑꯣꯏꯗ꯭ꯔꯦ ꯌꯥꯝꯅ ꯍꯣꯡꯉꯦ ꯌꯥꯝꯅ ꯑꯣꯜꯂꯦ ꯊꯥꯗꯣꯏ ꯅꯪ ꯅꯥꯕ ꯐꯔꯣ ꯏꯆꯥꯅ ꯃꯐꯝ ꯈꯪꯅ ꯂꯩꯕ ꯑꯩ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯄꯥꯕꯅ ꯁꯣꯏꯗꯅ ꯋꯥꯔꯧꯒꯅꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯏꯃꯥ ꯂꯥꯛꯏꯌꯦ ꯏꯆꯥꯒꯤ ꯅꯥꯛꯇ ꯏꯃꯥ ꯂꯥꯛꯏꯌꯦ ꯏꯃꯥꯒꯤ ꯕꯦꯝꯃꯧ ꯑꯁꯨꯝ ꯇꯧꯅ ꯂꯩꯀꯥꯏ ꯃꯤꯅ ꯑꯆꯨꯝ ꯑꯔꯥꯟ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗꯨ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯃꯃꯥ ꯀꯨꯁꯨꯝ ꯍꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯕꯗꯒꯤ ꯑꯅꯥꯕ ꯐꯔꯝꯂꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯂꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯎꯔꯒ ꯃꯃꯥ ꯑꯅꯤꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯄꯦꯟꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯊꯧꯕ ꯊꯥꯗꯣꯏꯗ ꯌꯦꯡꯂꯒ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯊꯥꯗꯣꯏ ꯑꯩ ꯃꯇꯨꯡ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯑꯉꯥꯎꯕꯤ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯂꯣꯏꯅꯕꯤꯅꯤ ꯑꯉꯥꯎꯕꯤꯁꯦ ꯂꯣꯏꯅꯕꯤꯅꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪ ꯑꯩ ꯃꯇꯝ ꯆꯨꯞꯄ ꯍꯔꯥꯎꯅ ꯂꯩꯁꯤꯀꯣ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯉꯥꯎꯕꯤꯁꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯔꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯔꯝꯕ ꯋꯥꯔꯤ ꯄꯥꯝꯂꯤꯕꯅꯣ ꯐꯦꯃꯤꯂꯤ ꯄ꯭ꯂꯦ ꯍꯣꯔꯔ ꯔꯣꯃꯥꯟꯁ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ